ꯌꯥꯏꯗ ꯁꯤꯠꯈꯤꯕ ꯑꯀꯟꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯅ ꯃꯅꯤꯄꯨꯔꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯌꯨꯝ 30 ꯍꯨꯝꯗꯣꯛꯇꯨꯅ ꯃꯥꯡ ꯇꯥꯛꯍꯟꯈ꯭ꯔꯦ꯫ Manipuri ising pangliba mafamsingda achauba water conservation project sing paikhalagani haina Chief Minister Chongtham Biren haikhrei. Union Minister of State R.K. Ranjanna ribbon kharakak candle khara chukhatuna thauram yauduna leire ngamkhaigi issue loisenba pamre haina MPCC na maral siraklei. lamlaki sa utsek amasung akoibagi khal yokhatpa amadi ngaksenma mathau tarabasu maduna miyoibagi hingnabaga mantikna roidabani hairi. Kurumjari IS News ki Manipuri pau miyeng tabiriba pumnamakpu taram noksari. COVID-19 dagi ngakthoknaba khuttoina hambiyu, hand sanitizer sizinnabiyu, mask upiyu, phitaru ki distance thambiyu, yaribe makai vaccine dose na kapthokpiyu, section manapumna maki yai phabani. Housing mapung hoiba pau pizari. Ngarang ahing pung taranithoi makai khara helak padagi hauraga ahingi pung ama khara henba phawba Manipur gi mafam kayada maru aina Imphal amadi masigi akoibada sitkhiba akanma nonglai nungsit na maram oiraga mafam kayada yum kai kaya humdokhibagi paw lakli sarakna minute 35 rom sitkhiba akanma nonglai nungsit aduna maram oiraga Imphal West ki manungchana leba senjam khunau amadi senjam chaprauda yum 30 rom humdokhiba amang atakaya thokhankibana haidi. Imphal East manungchana leba awang posangmam dasu ahing nongyai da sitkiba akanma nonglai nungsit aduna maram oiraga yum kai kaya humdokiduna amang atakaya nanghanki misimina amade aso apan nangkhibagi paudi leite Imphal manungi ayamba mafamda nonglai nungsit aduna maram oiraga mutkhiba mai ngasi ayu pung 13 helaba phawba mafam kaya da mai laktabadagi miyamna awaba kaya mayoknakhi. Chief Minister Chongtham Biren ngasi singda damda hauzik paikhaliba tongan tongan ba chawba project sing hakthengnana chatuna yengsin khrei yengsin khongsat aduda Chief Minister na hai paikhaliba project sing asina tanglaba singdagi ising asi ngak senduna thamba ngamlagani Manipur gi ising phangliba mafam sing tung koina leptana ising phanganduna thamnanaba achauba water conservation project sing paikhalagani loinana lenga asina catchment area singda umang kokthokpa thingnanaba khongthang su lokhalagani haiki ngasigi yengsin khongsat aduda PSED Minister Lesangtem Susildro amasung mari lenaba department ke makok thongba official kaya su saruk yakhi. Center na hairak pakudingi apavata khantaba tawdana haji huzur haina tawba miyoi singna lengak paiduna leirabadi lamdamasigi ngamkhai khak natana hiram khudingmakta phibam soklakani haina Manipur Pradesh Congress Committee na phongdorakle ngasi Imphal gi biti rotalaiba Congress babanda pangthoki ba pawgi mifam amada MPCC ki Vice President Hareswar Gwasamina wafamasi phongdokladuna makhata na hai Manipur gi integrity da sokadaba thabak paikhalakpa matamda Tingbangamba Hanagi Minister Okram Ibobigumba Amana Lusing Malengak Ama Tangai Fadana Darkar Oire Hauzik Union Minister of State for External Affairs Oiriba R.K. Ranjanna Congress Party the Siba Maral Singh Adugi Pakhum Piraduna Hareswar Gwasamina Haikibada MP Dr. R.K. Ranjanna Samjin Sajinba wa ngakta ngang saktuna puwaribu lana lamjing bahabasi aranba mani Treaty of Yandavoda Cabo Valley ki wafam pande Barmana Manipurda Cabo Valley ki compensation pirambagi matang thengnade Jawaharlal Nehru na Cabo Valley ki compensation kokthok khibagi wafam thengnade Indo-Burma Boundary Agreement tawnaba matamda Manipur the President role lay haibana singba wafam sing ngangduna leiri laibak yamna thiribadi R.K. Ranjanna sahi ahumlom Union Minister of State External Affairs
पायरब फावदा ngamkhai dispute singasi loisinbagi mahutta Congress party da ansinduna tainaduna leiri hairaduna Hareswar Gosamina yamna ngaklibadi hojik phawba mahak ngamkhai gi wathok sing ase loisingani haiba wafam thamdri ribbon khara kak candle khara chukatuna thoram yauduna leithokle miyamgi kanaba thabak khara tawbiramu isagi asoiba kupsinnaba hotnabada atopada taisinbiganu hojik sumatam leiri Isana soiri khanglaba boundary du amukta sumthok piramu ngamkhaida sambal khaba matamda Congress na athingba thambalaite adubo aseng ngamkhai adu khanglaga sambal khabiyo haijabani haujiksu naronda lepalaitana ngamkhai gi sambal khari haiba asi mipum tingna khangnarabani haiki iba sigumba scandal sing kari singase aigi matamda thokko rongani maduri mana thungamani gai na koinana अकोई लोगों ने तब कुछ एक याद गुम तो मम्मी ने जिस बंदे वा याम है सिंगल साल है यार नुबा तो दो नुंगांग पे वो शामी नंग नंगानी तो याद आई उस याद नहीं ना मुंगन दन नंग नंग नसाई तीतीव जंदा उधर नंग को बेली बिछोड़ में तो आई याद है मास नुंगांग इबुंगो नंगा है इबेमा अमने है याम पुलिस तो बा याम आवाम बथाकी आई मखाद कुंदर निंगे है सिबुंबा मवों थोंग सिंसे मसी याम पेंदे करीब हाइबा रेवेन्यू डिपार्टमेंट की Minister together ba scandal sinda aigi matamda thokon ayamni ma khanamni aigi matamda thoga kari gi da makta hoji bogda aimon notice muk laktabano aimon ko kulaktabano mon handabano masigi madangadi senior leaders in tanaraga koi akhang ai sing tanaraga contempt of court tawna bi da makta thorang tawduna lai mangna amagi adugi adagi haiba amada matashan amada matawse Manipuri praja miyam se koi pangdabani Manipuri praja miyam si koi tapi batambi number saruk cham hena tapi batambi number mayam ama lebani lekthok lesin tawduna leidu shorpudi hojik chu matam leiri aduna Manipuri boundary gi sayen basi lotion view sayen lotion bi khawdi haiba cancing sin si lepiu loina Congress na boundary cancing thawada yet palete koi ni yaning dawani tari no hai matamda yana riba da da na puja sadala pase yana ba lotion la thabiu Tamenglonggi Jailat Wildlife Sanctuary Gamari Lenana Langana Tokiba notification Handokna ba Jailat Wildlife Sanctuary Affected Villages ZWSAV Committee na demand tawrakle Hiramasi Gamari Lenana ngasi Principal Chief Conservator of Forest and Head of Forest Force PCCF and Head of FF the memorandum ama bisin kre hairi ZWSAV Sina Pisin Kiba Memorandum Aduda Palibadi Jailat Wildlife Sanctuary Samgat Sagat Pagamari Lenana Thokiba notification sing Niyom Gimatung ina regional language amada Thoknana Bahaiba Wafam Lengakna Ngak Kide Amadi Thokiba notification singasi Mari Lenaba Kunja Singda Kanghan Kide Haba Wafam Yauri Wildlife Sanctuary Asigitama Langakna Lausiliba Lamsingasi Mari Lenaba Kunja Singi Ayaba Yaudana Lausin Mamaramna Langakna Tokiba notification adu Handokpam Toi Lamlaki Sau Uzek Amadi Akoibagi Kal Yokatpa Amadi Ngak Senduna Tamba Habasi Mathau Tai Adum Oinamak Madubu Samgat Sagatpa Amadi Ngak Senaba Hotnabada Mioibagi Hingnabaga Mantik Naroidabani Lamlaki Sau Uzek Amadi Akoibagi Kal Ngak Nanaba Honarakpagi Mingda Sanctuary Asigi Manungda Kundari Besingda Sauna Akaiba Pire Hana Memorandum Aduda Makatana Palli Social Welfare Department ki makhadale ba District Style Protection Unit Imphal West na sinduna namin ini ki oba child care institutions ki staff singi oba capacity building program amangasi Imphal ge Jingmairong da laiba TRI hall da pangthok shrei Capacity building program adu minimum standard of care and protection under Juvenile Justice Care and Protection Act 2015 and its Amendment Act 2021 haibasida pangthokibani Hagdokbagi Tharamatida Social Welfare ge Joint Director Banti Singh Konthaujam DPCO Imphal West Yurembam Indramani Singh Amadi Social Welfare ge Deputy Director Binobala Nomai Kapamna Atoiba Mitunglen Tharamapo Amadi Akhanaba Mitunglen Singh Oina Mathang Sitna Saruk Yaki Tharamadagu Mari Lenana Joint Director Bantina Hai Manipuri Leriba Child Care Institution Singna Mama Mapa Lejadraba Tola Taraba Angang Singbo Afaba Chinjak Pizza Pithak Tauba Khak Natana Mentally Mapangal Kalhanba Naba Honapam Toi
Child care institution singda mathau tawriba stakeholders singna angang singbo matau karamna luna channa nungsina loinagane haibadu thidoktuna hotnagadabani angang singi Safanaba amadi yaifanabagi damak tongan bahiram singda yang sinduna madu fanganaba so hanabigadabani ngasi pangthokli bethawramasina staff singda adukimati kanaba piba ngamlagani kana laijatraba tolataraba angang singbu institution sing asida staff singna matau karamna loinagani habisi hena khangjinduna makoibo luna chana loinaba ngamlagani Aikoina kana laijadri haiduna makoibu intoklabadi kunai asida thong manana hingbagi wakhalolasi thabakta onthokpa ngamloi maramaduna makoibu hanthaba mityengda yengbiroidabani haiki district level district child protection unit child care institution minimum standard Program Hogdopani Medugi Technical Session da Protection Officer in charge DCPU Imphal West M. Sarda Devi, Legal Cam Provision Officer DCPU Imphal West Khaidem Premjit Singh Amadi Saragi Program Manager Gyani Lakshmi Thongamna Resource Person Oiduna Marile Naba Wafum Kaya Thamki Thanipal gi matungda khwaidagi masing wangba oina hokhiba pung kunmari asida India da nauna mioi lising tarani thoi chamanga marfu covid positive oiba thengna ki laina asina maram oiraga mioi kunma pa laikhide phagalakpagi changna chada marfudrani pal 10 taruk tare tahan tharak lei apunba confirm case kotimari lak nifuni pal lising yang kai taret samapan marfudrani thoi yaukhrai active case masingna lising umfu manga chani marfu taruk ta hengalak lei laina asina maram oiraga laikhidaba apun mimi gi masing lak manga lising kuntrama thoi chani kuntra sukhrei laina asidagi naba faduna desars tokhiba apun mimi gi masingna Kotimari lak nifuni thoi lising humpuma thoi samari humbudra taruk yaukhrai laina asidagi ngakthoknaba vaccine kapthokiba apun mamigi masingna koti chani kun lak humputaru lising kunipal hele malemgi oina covid laichatna khwaidagi henna sokhalaba leibak singi manungda USA na ahanba India na anisuba amadi France na ahum subada leidi awanongpok state singi oina su Assam na ahanba Mizoram na anisuba amadi Manipur na ahum subada leidi Islam lining Zatpasingi, Quaidigi Sing Laba, Sakhen Tha, Ramazan Tha, Marilainana, Sangam Dabi Development Committee, Yaripok Sangam Dabina, Sangam Dabi, GP Hanagi Pradhan, MD Imran Khan Gakusam Naduna, Iftar Party among Arang Midang, Yaripok Sangam Dabi Matak Lekai Deleba, Hazari Mayum, Lampak the Pangtok Shrek, Iftar Party Aduda, Saruk Yakiba, Andro Kendrick Emile, DS Sam Kumar Singna, Lambi Thong Semaga Marilainana, social media ki Kutanga, Lambi Tingbaki Kongjang, Sangsilagani Haina, Pongdo Patengne, Masi miyamna saruk yabidanaba haiki pangthoki bathawra maduga mari leinaba warol miyamda piraduna mahakna haikibada zati furuk kayana khundaba andro kendra asida aikoi amataw aina nungsi sanana amaga mateng pangnaduna hingminnaba asidamaktada chawthokpa phawi asigumba Islam lining Zatpasingi Ramadan Tha asina lakpada santi leiba tangdu leitaba kendra ama mapuna sembibo miyamna su thokpiraktuna mateng asibo lobibagi-damak thagatpa phongdokladuna itki tharom asina lakpada mipum khudimak awa ana leitaba nungsi sanaba santi purakpa nungai yaifaba lamdam ama oirasanu haiki Si ayati angabo jila parishad ki kendra ki manungda leiba ailu haiba kungang sigi leiba naushi tungoina sienglaba ramadan ki amagi awaba handu lei arak asida asinong ningsi manungda pangthogadoriba pungoiba ki thorom asida khajitang mateng oinanaba haiduna aina egi maikei dagi ngamjaba khara mayam daina kachabani asumba aina khara mayam gi oina sana thamba khara kachabasida ngase leibiriba maibel sing ahlaman sing mayam lakpidala harau lobiduna sumba amagi awaba koklomdai Jumba Ikimunisida, Tangurusu, Bangladesh, Mayam and Wonder Corporation Viva, Amadi, Matin Bangiba, the Kai, Munsigi, Lucky, Nahol Sing Alaman, Mayamna, Matin Bangladesh, Munsigi, Razasingi, Cherry, Hadiba, the Chinalapada, Musaliba, Pumkimba, Amadi,
ꯑꯩꯈꯣꯏꯒꯤ ꯖꯤꯂꯥ ꯄꯔꯤꯁꯗꯀꯤ ꯀꯦꯟꯗ꯭ꯔ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯑꯋꯥ ꯑꯅꯥ ꯂꯩꯇꯕ ꯑꯅꯥ ꯑꯌꯦꯛ ꯂꯩꯇꯕ ꯅꯨꯡꯁꯤ ꯆꯥꯟꯅꯕ ꯁꯥꯟꯇꯤ ꯄꯨꯔꯛꯄ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯑꯗꯨꯝꯕ ꯑꯃ ꯑꯣꯏꯔꯁꯅꯨ ꯍꯥꯏꯅ ꯑꯩꯅ ꯃꯄꯨꯒꯤ ꯃꯐꯝꯗ ꯅꯤꯖꯔꯤ ꯆꯠꯂꯤꯕ ꯊꯥꯁꯤꯒꯤ 19ꯗ ꯖꯤꯔꯤꯕꯥꯝ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯕꯥꯕꯨꯄꯥꯔꯥꯗ ꯂꯩꯕ PWD ꯒꯦꯁ ꯍꯥꯎꯁꯇ ꯑꯣꯜ ꯃꯅꯤꯄꯨꯔ ꯃꯨꯁꯂꯤꯝ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯃꯤꯇꯤꯅ ꯁꯤꯟꯗꯨꯅ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯖꯤꯔꯤꯕꯥꯝꯒꯤ ꯃꯐꯝ ꯀꯌꯥꯗ ꯂꯩꯕ ꯄꯥꯡꯒꯜꯁꯤꯡꯒꯤ ꯀ꯭ꯂꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯃꯤꯍꯨꯠꯁꯤꯡ ꯑꯍꯜ ꯂꯃꯟꯁꯤꯡ ꯂꯣꯏꯅꯅ ꯎꯂꯦꯃꯥꯒꯤ ꯃꯤꯍꯨꯠꯁꯤꯡ ꯁꯔꯨꯛ ꯌꯥꯗꯨꯅ ꯑꯃꯣꯀꯣꯛ ꯖꯤꯔꯤꯕꯥꯝ ꯗꯤꯁꯇ꯭ꯔꯤꯛ ꯀꯃꯤꯇꯤ ꯍꯥꯡꯗꯣꯛꯇꯨꯅ ꯏꯐꯇꯥꯔꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯍꯥꯏꯅ ꯆꯦꯔꯣꯜ ꯑꯃꯅ ꯈꯪꯍꯜꯂꯛꯂꯤ ꯆꯦꯔꯣꯜ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯐꯝꯈꯤꯕ ꯃꯤꯐꯝ ꯑꯗꯨꯗ ꯑꯃꯣꯀꯣꯛꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ SM ꯖꯂꯥꯜꯅ ꯑꯊꯣꯏꯕ ꯃꯤꯊꯨꯡꯂꯦꯟ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤ ꯑꯃꯣꯀꯣꯛ ꯖꯤꯔꯤꯕꯥꯝꯒꯤ ꯑꯦꯗꯚꯥꯏꯖꯔ ꯁꯖꯥꯕꯥꯝ ꯐꯩꯖꯨꯗꯤꯟ ꯑꯍꯃꯗꯁꯨ ꯁꯔꯨꯛ ꯌꯥꯈꯤ ꯍꯥꯏꯔꯤ District Hospital Thobalgi oina PMJAY amadi CMIST gi tonganba counter amangasi Deputy Commissioner Thobal A Subasna Hospital asida hangdokre District Hospital Thobalgi Medical Superintendent Dr. W Rohini Kumar amadi Sub Medical Officer Thobal Dr. Waino Kulsu saruk yaduna PMJY amadi CMIST gi tonganba counter ama hangdokpagi thoram aduga mari leinana DC Thobal A Subasna hai ana ayak yarokpa matamda lupa lakh manga fawba kanaba pigadawriba PMJAY amasung CMIST gi card asi district asi gi miyamna matam chana counter asida laktuna sabihau card asi sabada middleman singna beneficiary singdagi arembada sel chabagi pau phangi masi thoktanaba card asi sabagi hak leraba beneficiary singna hak thengnana counter asida laktuna Sale Changdana Processing Charge Amata Changdana Sabiyu DC Subasna Makataraduna Hai District Asigi Oina CMIST card Sabagi pending kaya leramba adu Haujik Subnatagi gas Satret Lom Khaktamak pending leire Masisu Atuba Matamda Lucinda Bohaneragani Aduga PMJAY gi Oina de District Asida enrollment Tawagi Chang Yamna namely Marmasina Miyamna Thobal District website thobal.nic.in da upload tawraga leiriba listing ani tarma thugi socio-economic and caste census SECC ge data list yengbiraga PMJY gi card asi sabayaraba beneficiary khudingmakna athuba matamda sanaba hotnabiyu amadi ana ayek yarakpada scheme asige kanaba lawbi hauhaina appeal tawrakhi Chief Minister Hakshen Kembang yamna pending leramane DC verification da aduba hojik akoi chapter mutang aisale verification tawdo ko circle manga sida issue akoi athubada tawal loirani haina imyamda thamjage aduba yamna maru oiba mana akoi gi Pradhan Mantri gi PMJY scheme se akoi Thobal district ki oina hojik enrollment jam nemba adubu PMJY scheme gi phaidagi nungai badi akoi gi 2011 gi socio economic caste census sida yauragadi akoi gi PMJY card Lagliba April gi kulhumdoida state ki thakta pangthokadoriba khongjom lal ningsing numit khongjom degi semsaba pomnamak loisilakpaga loinana ngasi palan thoram asigi full rehearsal pangthokre Manipur gi governor Anusuya Uike amasung chief minister Nongthoman Birenna mathang sitna thoram gi atoiba mithung amasung thoram mapu oina saruk yagadaba itihasik oiraba khongjom khebjingi war memorial complex ta pangthokadoriba thoram adugi full rehearsal adu Manipur police department ki additional DGP S Kailun Deputy Commissioner Thobal Ahantem Subas amasung Thobal District Police ki SP Jogasandra Haubizam amasung atai state amasung district ke makok thongba official kaya saruk yakhi Bangladesh ki Silet amadi atai mafum kaya da Manipuri kaya marum khundari mitai singsu khundari mitai singi phajaba culture amadi sports ki pau kaya aikoina taba phangli adubu ngasidi Manipurda thunglaba matam asida Manipur gi Kangla Sanamahi Kiyong gi Laisang amadi Komalampak main stadium gi Phajaraba Saktam Singh urubada angakpa poi haina nimit mangani gi khongsata Manipurda lakliba Bangladesh ki advocate Sudip Ranjan Royna phungdokre Bangladesh ki Siletta Poglak Saurakhiba Sudip Ranjan Lawyer ama oibita natana miyam gi thabak tharam kayada saruk yariba social activist amani Manipur gi senglaba laifam sing amadi historical background laiba phajaraba mafam sing yengnabagi damak ngarang numidang mahaki loinabi Sumaroi Chaudhary amadi masa singa Imphal thunglakhibani
Advocate Sudip Ranjan Roy amadi mahaki family na Imphal da hek thunglabaga Ipak Films Production Manipur gi secretary amadi producer su oiriba social and cultural activist Rakesh Naurem na Manipur gi iyong da saba Firol Singh Khudol tamduna Baigo Hotel da makoibo harau tayamna okhi hairi. Social activist Amokamaina Kangaudana Lakidabada Kadana Awaba Pongdorak Pagaloinana Lakidrabagi Imong Manungna Nanghauriba Awabadasu Kadana Saru Yari Haina Kadagi Secretary Information and Publicity na Thokpa Serolaman Haidi Lakidraba Amukamai Tongan Manipur Civil Society Organization da Maru Oiba Thaudang Kaya Lauramba Manipur Yamna Maru Oiba Lusingba Amani Mahak Rongmainaga People's Organization Zelianglong Union Assam Manipur amadi Nagaland gi President gi Thau Supuram ki mahak na hinglinge matamda Manipur gi apun magi saktama masagat na ba achoba thaudang su lobidam duna singa masung tamda lairiba furup singda hena nungsi sana ba chawkhat na ba kanna hotnaram khiba misak amani mahak na laikhida ba habsi Manipur miyam gi oina achoba mangsaba amani laikhidraba gi thawaina mapugi lekol da ingna sikna nungaina leba oira sanu haina serola duna makhatarakle Hausi Pagui Manaktan attend my break Amatang Luxury. Hima ibe ma kuntok hanbi haroba pauze. Hima ibe ma kuntok hanbi amadi ipai bunga thangsingang weni tho anigi kumsi kumza haroba lakliba April gi tang kuni thoi kalen gi ni panba thang janoi tagi hojaraga me gi tang ani kalen gi tara ni thoi ni panba lepa ko kunumita lairoi tan jegani loinana April gi tang kuntra kalen gi tara ni panba nomai jinumita hima ibe ma amadi ipai bunga anina bongba lamyingba sabal lam thok numit thokle me gi tang ama kalen gi tara ma thoi ni panba ni thoka ba numita kanglei chana ba numit thokle me gi tang ani kalen gi tara ni thoi ni panba lepa ko Numita Sarin Zanman Mitokli. Torum Sing Asida, Imagi Matsamana, quite keeping up Matam Sana Lengiratuna, Imagi Torum Sing Asibu, Papung Pana Yobiranova, no look learning Sing Zedi. Pausen Zediba, Imai Bema Kuntokan be Togol Maru, DMU campus, Hangweban Imfa. Breakitung the Taram Noxari, Makata Pauda. India government ki Makada, Lebak Asigi, Prazamiam Gidabak Yafatarankaya, Ama Tadarakli, Hariba Yafatarang Singadu, Karamna, Brazada, Haktengana, Yohan Gadagi, Haibigi Pandamda, PMAYG, Makada, Ministry of Housing and Urban Affairs, Government of India, Napangtokpa, All India Short Film Contest, Kusionka. Asiana 2021 da Minok Amana First Prize Panglei Hairiba Short Film Contest Asida Manipur gi oina Short Film Nipan Saruk Yabada Award Kunmanga gi manungda Manipurna Award manga lauduna Iramdam Manipur gi mai purak pangam khre mathang manau Tarakhraba Film Amadi Music Adudi Short Film Minok Ama Waikom Gulsan Maitei Wangkai Pukri Mapal Anisuba Amana Mana Fanglakraba film Thauzalgi Laistram Thaungamba Maitei Hairok Hingminasi film gi Puyam Zimkeli Singh Hairok Ahom Subamanada Anoba Yum film gi Kumantem Rajesh Kumar Singh Hairok Amadi Anoba Mayon film gi Moirang Them Zilang Amba Singh Khangabokni Short Film Contest Asida Makok Mathang Taraktuna Manipur gi Mai Purapangam Kraba Artist Singbo Robert Singh Khetri Mayum Director of Mohua Ministry of Housing and Urban Affairs Government of Manipurna Harau Taramna Okre Haidi. Laglibe Sahimanga Asida, India the kilometer Lisingamatsani Rom, Ropeway Tongan project Sani Yankai, Paikat Naba, Pandam Tamli Haina, Union Road Transport and Highways Minister Nitin Gadkarina Fondokre. Austria ge Innsbruck ta ngarang pangthoki ba International Trade Fair for Alpine Technologies ge Inter Alpine 2023 fair da wangang laduna mahakna phongdoki beda hariba project asi Parbat Mala Prior Yours na makhada pakhat kyani masigidama Make in India gi makhada dropway ge components sing puthokna na bohanari loinana pakhat kadawriba project asi public private partnership PPP model pakhatuna center na asangba senphang wichada humpu puthoktuna thabok pakhatna ba mityang thamli haiki Modi surname ga mari lenana Congress ki luchingba Rahul Gandhi ki mathakta Surat ki session court amana takhibarai adubu state tobinaba Rahul Gandhi na haijakhiba wafam ngasi Surat ki session court na dismiss tawkhra haidi
kumja lisingani tara mapalda pangthokiba Lok Sabha Mikhalga mari lenana Kerala ge Kolarda pangthokiba Mikhal gi rally amada Rahul Gandhi na huran basinge sarnemasi Modi matau karamna oiribano haina phongduk khibaga mari lenana Gujarat ki hanage minister Punes Modina Surat ke session court da defamation case ama thangalakibani haribe case aduga mari lenana mamang thagi kulhumdoida Rahul Gandhi bu court namara leire haina lakthokibaga loinena mahakpu sahi ani gi jail da leinaba order thokibani madugi matung thasigi ahumda Rahul Gandhi na haribe court asida rai adubu stay tobina wafam Bukhat Kibani, Court Natakiba Rai, Adugi Matung ina Rahul Gandhi, MP Oibedagi, suspend Takibagaloina, Sahitaru, Mikal Amata Tengnaba, Yadabagaloina Mahana, Delhi de Leramba, MP quarters so, Tha Asida, Taduk Hankibani. Nakalamaramda, Congress ki Lusingba, Jairam Ramesna, Hiram Asigamari Lenina, Logi Matung ina, Makata na Tabag, by Kat Kigani Hainasu, report Tauri. How's Sanabagi Pawamu Pizari? Masigi sanabagi pauda All Manipur Football Association sinduna hayengdagi hauduna jathagani tauramba webinar groups 64 suba Sar Surachan Singh ke CSICBA Memorial Football Tournament khudongchadaba kharana maram oiraga thasigi ku Nepal lagi hauragani haina amfana thadorakpa serol amana khangalakle hojik ngasigi oiba ing asagi pawmu pizari Manipur dangasi khwaidagi sakiba chang degree Celsius kontranitoi dasmik ahum aduga khwaidagi ingmana degree Celsius tarataruk dasmik ahum oiki nungsita yawba ising manili chang ayukta sada humudrama thoi amadi nungthildana sada kontramari oiki nongjugi chang millimeter ahum dasmik mari oiki losilakpada maru oiba paw amuk Ahing nong yada sitkiba kan manong lay nung sitna Manipur gi tongan-tongan ba mafam singda yun puncharaw mundok tuna mangtakhan kray. Manipur gi ising pangliba mafam singda achoba water conservation project sing paikhalagani haina Chief Minister nong thoman biren na hai kray. Union Minister of State R.K. Ranjana Rivon Kharaka Kendal Kharasu Khatuna Thoram Yauduna Leire Ngamkhaigi issue Loisinba Pamdre Haina MPCC na Maral Sirakle Amadi Lamdaki Sa Usik Amadi Akoibagi Khal Yokhatpa Amadi Ngaksan Mathau Tarabasu Maduna Miyoibagi Hingnabaga Mantik na Roidabani Hairi Howziki oina di IS News na pizaba Manipuri pau matang asidalo sinjari. Mathangi news bulletin nimidang pung Nepal taba matamna prime time English news amu pangbigani.